ngasi thokhiba thadok wathok sing amasum phongkhiba sifong singdigi maruiba I pausing khongacharaga Manipur top channel gi mekedi mayam da share tawjage mayam loi fukta minasi ahan bra thadok wathok ngasi thokhiba singi maruiba lokhachara kan mayam da share tawjage Manipur gi mafam ayam da ngasi yuk len yauna akan manung sitkhi none zila da nonglei nungsit asina maram oiduna uwa mang takhan batana tana yum khara ati akai thoki haidi nungsit aduna maram oiduna zila adugi kharada mai phangdre haujukmaki oinadi misimina thopagi paw leite tampaki mafam kya da su nungsit jauna nongsukhi senapati zila da haukiba numit nini da akan manong subadagi mafam kya da singni khaiduna lam sathok jasinda akai ba thoklei haidina su thajabya ba mafam dagi phangwa paw amana su makhatana phongdorakli atopa maroiba paw khranamu Myanmar amadi moregi ngamkhai gi manakta leidiba more sunglass ground da bom pokhai khre Myanmar gi namphailong da bom yauna nungmai kapna khre asiana yaw khre haidi ngasi ayuk nungalamdai pung amakhre helakpa aduwaida more ward number 2 sunglass ground da India amadi Myanmar miyoi sathok sasin tawdanabagi COVID-19 gi laisit ki fencing khari bom ama pokhai khibani hainus paw amana makhatana phongdorakli amasu makha satharakpon yamna mak laibak thiba masum nungaitaba paw amana sakhangdaba singde ambulance ta numai kapsila khre haidi thawdo asi Kangpokpi police station manung sana leiba Kangpokpi bazar thokhibani ngarangdang pung 9:09 rom taba matamda lamyan ambulance service ki gari ama Guwahati da anaba ma thiluraga matung Imphal tamna lakpada sakhangdaba singna nungmai kapsilakhibani hairena su paw amana makhatana phongdorakli atopa paw amana phajiluba miyoi mari rescue tokre Urkhul district ki Myanmar ga tainaba border pillar 128 amasum 129 gi marakta leiba jungle da u kakpagi thabak tawba miyoi mari NSN ki kadarni singna phakibadu 23 suba AR gi kangbuna asoi angam yaudun rescue tawba ngamkhre AR na rescue tawkhroba miyoi mari edudi new to somdagi BS thumlan sei kunga mari singai village dagi NK thanrai mai sei kuntragani thoi RS pamsang sei nifu tare amasum R kainan sei kuntragama makhoi animak poi bile da leibani Pau gilikun amagi matungina makhoi maribu Mars kunga mangada phakibagi pau phangbadagi Assam Rifles ki kangbu ama to som sebi village ta leiba AR gi outpost station tawduna leiraka makhoi bo asu angam yauduna thadoknaba thawrang lokhotuna lakpani AR kangbu aduna Jesami police amasum new to som village loinana Myanmar gi Somra Khulen council gi member singa phajin kiba miyoi mari thadoknaba Malintap group asiga pau phongnabagi thabaksing Sathaki amaramda AR na sima khoibu thadoknaba appeal tawbugo loinana karigumba thadoktrabadi Myanmar base tawduna leiriba loop asigi camp singda landaragani haina threaten toki hairi hanba leitana wari sanaraba matung nakal anigi marakta yanaba purakpuga loinana Myanmar gi Kongkailong khunda leiba NSN gi base camp dagi makhoibu rescue tokibani hairena su paw amana makhatana phongdorakli makhasa tharakpoina to paw amana mahairoi sing positive oibadagi school ani thingjinkre Kha thangba Kashmir da leba tuan school ani gi mahairo yankhai positive oirama thengnabadagi authorities na school singa du thingjinkhiba loinana contact tracing gi thabuk sathaba hokre official singna phongdopagi matung ina ngarang Kulgam district ki Khul area da leba Nurani public school da tamba primary class ki mahairo kunthra ga taru COVID-19 virus positive oirama thengnakhi haukiba ningthokabda school adugi ozama sum senior class ki mahairoi taruk positive oirama thengnakiba gi matungina ozama sum mahairoi singsu park sana test tobigi thabuk sa thabada makhoi kunthra ga taruk tu positive oirama thengnakibani haina official singduna phongdokli makhoi na haiki district asingmaki Kathasu da leiba government high school gi mahairoi taraga mari su ngarang COVID-19 positive oirama thengnakhi haina su pawamana makhatana su phongdorakli amasum lusilakpoina nukti khudingi channel sigi mekedi share tawjaba phongki pisi phong singdigi editorial kalam dagi lakhochara kanda mayamna share tawjigi hena mayamna su taningadaba content amani editorial kalam amani Salai gi chairman fakhiba Salai group of companies ki chairman oiramana narengmam Samarjit fakhre mako fakhiba asiga loinana haujuk maike kyadagi laknariba launnarakliba kholaudi maha ki haibadi Samarjit ki company da masing yamnaba miyam amana invest tawkiba yamlaba senpham sing adudi karam tawba haibisini
ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯏꯟꯚꯦꯁ ꯇꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯔꯤꯀꯣꯚꯔ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯁꯦꯜ ꯊꯥꯗꯔꯨꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯝꯊꯥꯛ ꯇꯧꯕꯤꯈ꯭ꯔꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯆꯜꯂꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯃꯤꯟꯅꯕ ꯌꯥꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯁꯥꯟꯅꯔꯝꯂꯤꯕ ꯁꯦꯟꯗꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯂꯨꯄꯥ 100ꯗ ꯊꯥ ꯑꯃꯒꯤ ꯁꯦꯟꯗꯣꯏ ꯂꯨꯄꯥ 3 ꯀꯥꯕꯅꯤ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯒꯅ ꯆꯍꯤꯗ ꯂꯨꯄꯥ 33 ꯀꯥꯕꯅꯤ ꯍꯥꯏꯅꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯗꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯂꯥꯏ ꯒ꯭ꯔꯨꯞꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯍꯟꯅꯅꯕ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯖꯔꯝꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯂꯥꯏꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯖꯕ ꯁꯦꯟꯗꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯠ ꯅꯥ ꯊꯛꯍꯟꯈꯤꯕꯅꯤ꯫ ꯃꯤꯠ ꯅꯥ ꯊꯛꯍꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯥꯖꯕ ꯊꯝꯅꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯊꯝꯅꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯁꯥꯒꯤ ꯁꯔꯚꯤꯁꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯟꯗꯣꯏ ꯐꯪꯅꯕꯒꯤ ꯄꯥꯟꯗꯝꯗ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯆꯥꯎꯔꯕ ꯁꯦꯜꯐꯝꯀꯌꯥ ꯊꯝꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯊꯥ ꯑꯃꯗ ꯂꯨꯄꯥ 100ꯒꯤ ꯁꯦꯟꯗꯣꯏ ꯂꯨꯄꯥ 3 ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯏꯇꯧ ꯇꯧꯗꯅ ꯌꯥꯝꯅ ꯊꯨꯅ ꯁꯦꯜ ꯄꯥꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯪꯑꯣꯏꯅꯔꯒ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯏꯟꯚꯦꯁꯇꯔ ꯑꯣꯏꯗꯨꯅ ꯌꯥꯝꯂꯕ ꯁꯦꯜꯐꯝ ꯀꯌꯥ ꯑꯃ ꯏꯟꯚꯦꯁ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 100ꯗ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯂꯨꯄꯥ 3 ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯏꯇꯧ ꯇꯧꯗꯅ ꯁꯦල් ꯊꯥꯗꯅꯤꯡꯕ ꯊꯨꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁ ꯑꯁꯤꯒꯨꯝꯕ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯑꯁꯤ NIAꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜꯐ ꯇꯥꯏꯇꯜꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯨꯝꯕ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯅ ꯁꯨꯛꯂꯩ ꯂꯩꯇꯕ ꯀꯌꯥ ꯑꯃꯕꯨ ꯌꯥꯝꯅ ꯃꯥꯅ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯊꯥꯖꯍꯟꯗꯨꯅ ꯏꯟꯚꯦꯁꯇꯔ ꯀꯌꯥ ꯑꯃꯗ ꯊꯥꯖꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯏꯟꯚꯦꯁꯇꯔ ꯀꯌꯥ ꯑꯃꯗ ꯅꯝꯗꯨꯅ ꯊꯥꯖꯍꯟꯗꯨꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯥꯒꯤ ꯁꯦꯟꯗꯣꯏꯁꯤꯡ ꯑꯃꯠꯇ ꯂꯧꯊꯣꯛꯅꯤꯡꯕ ꯐꯥꯎꯍꯟꯗꯅ ꯃꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯂꯥꯛꯆꯔꯤꯕ ꯁꯦꯟꯗꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯝꯖꯤꯜꯍꯜꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ NIAꯅ ꯅꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯀꯤ ꯃꯇꯥꯡꯗ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯚꯦꯁꯇꯔ ꯀꯌꯥ ꯑꯃꯗ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯁꯦꯝꯂꯛꯈꯤꯕ ꯑꯗꯨꯗꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯁꯦꯜ ꯄꯥꯏꯅꯤꯡꯕ ꯏꯟꯚꯦꯁꯇꯔ ꯀꯌꯥꯗꯒꯤ ꯀꯌꯥ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁꯅ ꯈꯣꯝꯀꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯊꯛꯇꯁꯨ ꯄꯟꯈ꯭ꯔꯦ ꯁꯂꯥꯏꯒ ꯏꯟꯚꯦꯁꯇꯔꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯂꯨꯄꯥ 100ꯗꯊꯥ ꯑꯃꯒꯤ ꯁꯦꯟꯗꯣꯏ ꯂꯨꯄꯥ 3 ꯀꯥꯕꯅꯤ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯒꯅ ꯆꯍꯤꯗ ꯂꯨꯄꯥ 33 ꯀꯥꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯁꯂꯥꯏꯅ ꯂꯦꯞꯆꯕ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯄꯤꯒꯗꯕ ꯁꯦꯟꯗꯣꯏꯒꯤ ꯆꯥꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯆꯍꯤꯒꯤ ꯁꯦꯟꯗꯣꯏꯒꯤ ꯆꯥꯡ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯌꯥꯝꯕꯅ ꯄꯤꯔꯤꯕ ꯆꯍꯤꯒꯤ ꯑꯣꯏꯕ ꯁꯦꯟꯗꯣꯏ ꯂꯨꯄꯥ 9ꯒꯤ ꯃꯈꯥꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯁꯂꯥꯏꯅ ꯄꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯡꯈ꯭ꯔꯕ ꯑꯃꯅꯤ꯫ ꯁꯤꯒꯤ ꯁꯂꯥꯏꯁꯤꯗꯒꯤ ꯋꯥꯐꯝ ꯅꯠꯇꯕ ꯃꯌꯥꯝ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯅꯤ꯫ ꯃꯌꯥꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯀꯥꯟꯅꯕ ꯄꯣꯏꯟꯠ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯄꯥꯊꯣꯛꯆꯒꯦ꯫ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯆꯍꯤꯒꯤ ꯁꯦꯟꯗꯣꯏꯒꯤ ꯆꯥꯡ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯌꯥꯝꯕꯅ ꯄꯤꯔꯤꯕ ꯆꯍꯤꯒꯤ ꯑꯣꯏꯕ ꯁꯦꯟꯗꯣꯏ ꯂꯨꯄꯥ 9ꯒꯤ ꯃꯈꯥꯗꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯁꯂꯥꯏꯅ ꯄꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯡꯈ꯭ꯔꯕ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯁꯦꯜ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯑꯁꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯥꯟꯅꯅ ꯁꯂꯥꯏꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯁꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯁꯂꯥꯏꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯏꯟꯚꯦꯁꯇꯔ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯏꯀꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯟꯚꯦꯁꯠ ꯇꯧꯈꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯣꯛꯄꯗ ꯑꯆꯧꯕ ꯑꯔꯨꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯔꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯝꯁꯤꯜꯂꯤ ꯍꯥꯏꯅ ꯂꯧꯕꯗꯤ ꯌꯥꯔꯦ꯫ ꯃꯤꯌꯥꯝꯅ ꯁꯦꯜ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯇꯥꯟꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ
मथौ ताई हाइबसी हंदकी मतंग सिन मयेक सिंग ताकलाबनी हाइनसु कंटेंट सिन मखाताना फोंदोरे दुगि मैम हौजिक ओइनदी मतंग सा लुसिनजरगे दु होरे नुंदाराम फोंगो मणिपुरी सि फोंग सिंगी मरुइबा पाउ खुंगो सरकार यारिखै मैम ना ngana अपडेट पीबा ngamna भोनजरगे हाइना चैनल स्कीम के मैम हाइजरी एंड थैंक यू